ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯗꯅ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ, ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤ? ꯂꯩꯔꯝꯂꯣꯏ꯫ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯗ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯅꯨꯡꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯃꯈꯜ ꯃꯈꯜꯅꯤ ꯂꯩꯔꯤꯕ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯉꯝꯗꯕꯒꯨꯝ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯃꯈꯜ ꯃꯈꯜꯅꯤ꯫ ꯉꯥꯟꯕꯤꯅ, ꯍꯩꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯔꯝ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗꯦꯅꯦ, ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯧꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯩꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯗ꯭ꯔꯅꯦꯍꯦ? ꯀꯩꯅꯣ ꯏꯃꯥ, ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ, ꯄꯪꯀꯧꯗ ꯀꯧꯏ꯫ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ? ꯆꯠꯂꯣ, ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯨ꯫ ꯏꯁ, ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯒꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯇꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦꯍꯦ? ꯃꯇꯣꯏꯅꯔ ꯅꯪ? ꯑꯍꯜ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅꯦ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯉꯥꯡꯗꯕꯅꯤ ꯀꯣ, ꯉꯥꯡꯗꯦ ꯍꯥꯏꯗꯅꯅꯦ ꯌꯥꯅꯤ ꯍꯥꯏꯗꯅ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯌꯨꯝ ꯑꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ꯫ ꯑꯗꯨꯒ ꯅꯪꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ, ꯅꯆꯥ ꯐꯥꯎꯕ ꯆꯍꯤ 7 ꯁꯨꯔꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯃꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯃꯃꯥ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕꯗꯣ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯅꯆꯥ ꯑꯁꯤꯗ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯫ ꯅꯪꯅ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯅ ꯉꯥꯡ ꯁꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯅꯆꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯅꯦ ꯊꯛ ꯈꯥꯛ ꯈꯪꯗꯅ ꯃꯆꯤꯟ ꯈꯨꯝꯕ ꯉꯥꯡꯕ ꯍꯧꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯅꯅꯤꯀꯣ꯫ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯄꯦꯠꯄ ꯂꯩꯈꯣꯡꯒꯨꯝꯕꯅꯤ, ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯉꯥꯡꯅꯤ, ꯈꯪꯗꯗꯅ ꯉꯥꯡꯖꯔꯤꯅꯤ, ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯐꯗꯧ ꯂꯩꯔꯦ ꯀꯩꯅꯣ꯫ ꯍꯩ, ꯂꯟꯁꯣꯠꯄꯤꯒꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯕꯤ ꯅꯪꯒꯅꯦ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯔꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯩ ꯍꯤꯡꯒꯣꯜ ꯂꯩꯕꯥꯛꯁꯦ ꯇꯧꯔꯨꯈꯤꯒꯦ, ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯣꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯀꯨꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯄ ꯇꯥꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯟꯕꯤ ꯊꯣꯛꯈꯤ꯫ ꯇꯦꯜꯂꯕꯅꯤ ꯑꯩꯗꯤ, ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯏꯟꯕꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯣ, ꯇꯥꯔꯤꯕꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯂꯦꯝꯕꯤꯅ ꯀꯧꯔꯤꯌꯦ꯫ ꯍꯣ, ꯑꯩꯒꯤ ꯃꯥꯟꯖꯥ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯅꯪꯕꯣ? ꯇꯥ ꯃꯥꯟꯖꯥ, ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗꯤꯌꯦ, ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯕꯤꯌꯣ ꯍꯥꯏꯕ꯫ ꯑꯁ, ꯅꯪꯅ ꯉꯝꯗꯕꯁꯤꯁꯨ ꯑꯗꯨꯝ ꯍꯦꯛ ꯉꯝꯗꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯃꯁꯤꯡ ꯊꯤꯕ ꯌꯥꯏ ꯈꯪꯉꯕ? ꯑꯁ, ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯩꯅꯤ ꯍꯥꯏꯕ꯫ ꯍꯣꯏ, ꯁꯅꯥ ꯏꯕꯦꯝꯃ, ꯅꯅꯥ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯌꯥꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯟꯖꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ, ꯆꯠꯂꯣ ꯑꯝꯇ꯫ ꯆꯥꯛꯁꯪꯁꯤꯗ ꯆꯥꯛ ꯊꯣꯡꯒꯦ ꯂꯩꯇꯅ ꯅꯣꯏꯗꯤ ꯀꯩꯗꯧ ꯂꯩꯔꯤꯕ? ꯉꯁꯤꯁꯨ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯒꯤ ꯄꯥꯕꯗ ꯇꯧꯁꯤꯟꯅꯔꯒ ꯆꯥꯛ ꯊꯣꯡꯉꯟꯗꯣꯏ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯍꯦ ꯑꯉꯥꯡ, ꯅꯪ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯌꯥꯎꯒꯅꯨꯀꯣ, ꯅꯆꯤꯟ ꯃꯆꯥꯗꯣ ꯁꯨꯗꯠꯆꯅꯤ꯫ ꯌꯥꯎꯅꯤ꯫ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦ꯫ ꯆꯥꯛꯁꯪꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯣꯏꯅꯔꯒ ꯂꯩꯗꯣ ꯍꯥꯏꯗꯣꯛꯀꯦ ꯑꯕꯣꯛꯇ, ꯈꯪꯗꯦꯕ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯆꯥꯛꯁꯪꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯂꯥꯝ ꯄ꯭ꯔꯥꯏꯒꯤ ꯑꯉꯥꯡ, ꯅꯪ ꯅꯆꯤꯟ ꯌꯥꯝꯅ ꯌꯥꯎꯒꯅꯨ ꯈꯪꯉꯕ? ꯀꯅꯥ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯆꯤꯟꯅꯦꯅ꯫ ꯍꯣ, ꯃꯃꯥ ꯅꯪ ꯂꯧꯗꯅ ꯇꯧꯔꯤꯕꯅꯦ꯫ ꯍꯔꯦ, ꯇꯥꯏꯅꯕꯤꯔꯣꯍꯦ ꯑꯩꯉꯣꯟꯗ꯫ ꯊꯣꯡꯉꯣ ꯆꯥꯛꯇꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯥꯕꯅ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯤ ꯍꯤꯡꯒꯣꯜ ꯂꯩꯕꯥꯛ ꯇꯧꯅ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ, ꯑꯙꯥ ꯃꯣꯔꯥ ꯑꯃ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔ ꯐꯥꯎꯕ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥꯡ ꯃꯄꯣꯛꯇ ꯉꯥꯟꯕꯤ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯈꯤꯕꯅꯅꯣ? ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ
ꯃꯁꯤꯒꯤ ꯑꯙꯥ ꯃꯣꯔꯥꯁꯦ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯤꯕꯣ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯐꯣꯏꯕ ꯀꯥꯟꯅꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯅꯨꯕꯤ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯗꯨꯅ ꯍꯩꯃꯥ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯅꯪꯕꯨ ꯑꯕꯣꯛ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯇꯣꯝꯇ ꯋꯥꯔꯤ ꯂꯤꯕꯤ ꯁꯥꯟꯅꯔꯤꯅꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯑꯃꯨꯕꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤꯅꯨ 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 ꯂꯥ 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 ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯑꯃꯨꯕꯤꯗꯨꯁꯨ ꯅꯣꯏ ꯄꯥꯕꯗꯧꯅ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤꯌꯦ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯣꯏ ꯇꯧꯍꯧꯕꯅꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯉꯝꯕ ꯀꯧꯕ꯭ꯔꯣ ꯑꯕꯣꯛ ꯑꯕꯣꯛꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯏ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯕꯣꯛꯅ ꯍꯤꯡꯒꯣꯜꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗꯗꯅ ꯅꯣꯏ ꯄꯥꯕꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯏꯁꯨ ꯊꯣꯏꯕꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯨꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯅꯣꯏ ꯏꯄꯨꯗꯣ ꯄꯩꯁꯥ ꯈꯣꯝꯕ ꯆꯠꯂꯝꯒꯅꯤꯌꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯀꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯑꯕꯣꯛ ꯑꯩꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯎꯕꯤꯒꯦ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯃꯤꯅꯨꯒꯤ ꯋꯥꯔꯤꯗꯣ ꯅꯄꯨꯅ ꯏꯁꯨꯒꯤ ꯉꯥꯃꯣꯛ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯋꯥꯏ ꯂꯤꯁꯤꯗꯅ ꯏꯁꯨꯕꯨ ꯇꯥꯅꯤꯡꯉꯕ꯭ꯔꯅꯦ ꯍꯣꯏ ꯇꯥꯅꯤꯡꯉꯦ ꯀꯨꯏꯔꯦ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕꯤꯗꯕ ꯏꯃꯥꯅꯁꯨ ꯂꯤꯕꯤꯗꯦ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯆꯠꯂꯨꯅꯨ ꯑꯕꯣꯛꯇꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯅꯤ ꯍꯥꯏꯌꯦ ꯈꯪꯗꯦꯗ ꯏꯁꯨ ꯊꯣꯏꯕꯤ ꯅꯣꯏ ꯅꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯕꯣꯛ ꯈꯪꯗ꯭ꯔꯦ ꯑꯁ ꯌꯥꯔꯦꯁꯦ ꯑꯕꯣꯛ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯌꯣꯕ ꯏꯁꯨꯒꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯑꯁ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯃꯤꯅꯨꯅ ꯃꯊꯤ ꯐꯥꯏꯕꯗ ꯂꯩꯕꯥꯛꯅ ꯈꯨꯝꯖꯤꯜꯂꯤꯗꯣ ꯍꯪꯕꯗ ꯑꯕꯣꯛꯅ ꯅꯍꯥꯟꯃꯨꯛ ꯃꯣꯏꯒꯤꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩ ꯍꯧꯗꯣꯡꯒꯤ ꯃꯊꯤꯗꯤ ꯎꯠ ꯋꯥꯏꯅ ꯈꯨꯝꯖꯤꯜꯂꯦꯅ ꯍꯥꯏꯗꯨꯗꯤ ꯑꯕꯣꯛꯅ ꯑꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯔꯣ ꯑꯁꯦ ꯑꯕꯣꯛ ꯂꯤꯔꯒꯦꯀꯣ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯏꯁꯨ ꯊꯣꯏꯕꯤ ꯍꯧꯗꯣꯡꯁꯦ ꯀꯩꯒꯤ ꯃꯗꯣꯝꯆꯥꯅꯤ ꯍꯥꯏꯕ ꯈꯪꯅꯕꯗꯒꯤ ꯁꯥ ꯑꯇꯩꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯦ ꯋꯥꯛꯆꯤꯡꯒꯤ ꯏꯪꯂꯕ ꯑꯍꯤꯡꯗ ꯁꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯃꯩ ꯇꯤꯛꯅꯕ ꯈꯟꯅꯕꯗ ꯌꯣꯡꯗꯤ ꯎ ꯀꯥꯕ ꯍꯩꯕꯅꯤꯅ ꯎꯁꯥ ꯑꯀꯪꯕ ꯑꯃ ꯌꯣꯡꯅ ꯊꯦꯛꯇꯨꯅ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯎꯁꯥ ꯑꯆꯧꯕꯅ ꯁꯥꯃꯨꯅ ꯄꯨꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯎ ꯑꯀꯪꯕ ꯂꯩꯔꯁꯨ ꯃꯩ ꯊꯥꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯈꯣꯏꯗꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯅꯔꯒ ꯀꯩꯅ ꯃꯗꯣꯝꯆꯥ ꯍꯧꯗꯣꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯏꯗꯣꯝꯆꯥ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯎꯆꯤꯕꯨ ꯅꯍꯥꯛꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅ ꯅꯍꯥꯛꯇꯤ ꯂꯨꯅ ꯆꯥꯅ ꯇꯧꯏꯗꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯩ ꯈꯔ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯅ ꯀꯩꯗꯨꯅꯅꯦ ꯃꯗꯣꯝꯆꯥ ꯍꯧꯗꯣꯡꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯇꯩ ꯁꯥꯁꯤꯡꯗꯨꯅꯁꯨ ꯍꯧꯗꯣꯡꯗ ꯍꯥꯏꯔꯝꯃꯦ ꯑꯕꯣꯛ ꯃꯈꯥ ꯂꯤꯔꯛꯑꯣ ꯍꯧꯗꯣꯡꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯃꯩ ꯂꯧꯕ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯑꯦ ꯍꯧꯗꯣꯡꯗꯣ ꯀꯩꯗꯨꯅ ꯍꯥꯏꯕꯗꯨꯗ ꯃꯩ ꯂꯧꯕ ꯂꯥꯛꯑꯦ ꯈꯨꯡꯒꯪ ꯑꯃꯗ ꯃꯩ ꯍꯧꯕ ꯏꯃꯨꯡ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡꯗꯣ ꯆꯪꯉꯛꯑꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯨꯡꯒꯥꯗ ꯁꯪꯒꯣꯝ ꯉꯧꯔꯝꯕꯗꯣ ꯎꯕꯗꯅꯦ ꯍꯧꯗꯣꯡꯗꯨꯅ ꯆꯥꯅꯤꯡꯗꯅ ꯃꯄꯨ ꯑꯗꯨꯅ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡꯗꯣ ꯇꯥꯁꯤꯟꯗꯨꯅ ꯃꯄꯨ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯗꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯩꯒꯤ ꯃꯗꯣꯝꯆꯥ ꯍꯧꯗꯣꯡꯗꯣ ꯑꯣꯏꯅꯅꯦ ꯃꯄꯨ ꯇꯨꯝꯕ ꯉꯥꯏꯕꯗ ꯃꯥ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯨꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯧꯔꯝꯂꯤꯕ ꯁꯪꯒꯣꯝꯗꯣ ꯍꯧꯗꯣꯡꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯊꯛꯇꯨꯅ ꯃꯩꯍꯨꯝ ꯑꯃ ꯄꯨꯗꯨꯅ ꯁꯥ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯦꯗꯣ ꯍꯧꯗꯣꯡꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯒꯤ ꯃꯇꯝ ꯊꯦꯡꯖꯤꯟꯈꯤꯗꯅ ꯅꯣꯡꯉꯥꯜꯂꯕꯗ ꯁꯥ ꯃꯌꯥꯝ ꯑꯗꯨ ꯁꯥꯎꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯀꯩ ꯑꯗꯨꯗꯤ ꯏꯀꯥꯏꯕꯗꯒꯤ ꯍꯧꯗꯣꯡꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡꯗ ꯃꯩ ꯂꯧꯕ ꯆꯠꯈꯤꯕ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯊꯛꯄꯒꯤ ꯃꯀꯣꯏꯗ ꯁꯪꯒꯣꯝ ꯃꯄꯥꯟ ꯄꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯩ ꯑꯗꯣ ꯁꯥꯎꯅ ꯉꯪꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯍꯧꯗꯣꯡꯗꯣ ꯀꯩ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯎꯕꯗ ꯀꯤꯔꯝꯃꯤꯗꯣ ꯍꯧꯗꯣꯡꯗꯨꯅ ꯀꯤꯅ ꯀꯩꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤꯗꯣ ꯏꯕꯨꯡꯉꯣ ꯄꯥꯡꯒꯟꯕ ꯅꯪ ꯁꯥꯎꯈꯤꯅꯨ ꯇꯞꯊꯈꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯕ ꯀꯤꯗꯨꯅ ꯃꯈꯣꯏ ꯇꯨꯝꯕ ꯉꯥꯏꯕꯗ ꯊꯦꯡꯕꯅꯤ ꯍꯥꯏꯅ ꯍꯧꯗꯣꯡꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯀꯩꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩ ꯍꯥꯏꯔꯛꯏꯕ ꯍꯧꯗꯣꯡꯗꯣ ꯀꯩꯗꯨꯅ ꯍꯥꯠꯈꯤꯗꯣꯏꯔꯣ ꯉꯥꯏꯈꯣ ꯃꯤ ꯏꯁꯨ ꯊꯣꯏꯕꯤ ꯋꯥꯔꯤꯁꯦ ꯇꯥꯈꯣꯅꯤ ꯅꯪꯕꯣ ꯀꯩꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ
ꯍꯧꯗꯣꯡꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ ꯏꯗꯣꯝꯆꯥ ꯅꯥꯀꯣꯏꯗ ꯁꯪꯒꯣꯝ ꯃꯄꯥꯟ ꯄꯛꯂꯤꯕꯗꯣ ꯁꯪꯒꯣꯝ ꯊꯛꯀꯗꯕꯒꯤ ꯌꯨꯝꯕꯨ ꯇꯨꯝꯕ ꯉꯥꯏꯕꯗ ꯊꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯅ ꯀꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯕꯣꯏꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯗꯨꯅꯅꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏꯗꯣ ꯏꯗꯣꯝꯆꯥ ꯅꯪꯁꯦ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯁꯥꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯧꯗꯣꯡꯗꯣ ꯇꯥꯟꯊꯣꯔꯛꯏ ꯀꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯧꯗꯣꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯄ ꯑꯣꯏꯔꯦꯗꯣ ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯁꯛꯇ ꯅꯠꯇꯅ ꯏꯊꯤ ꯐꯥꯎꯕ ꯅꯈꯣꯏꯗ ꯎꯍꯜꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯗꯣꯡ ꯑꯗꯣ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤꯌꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯣꯡꯅ ꯃꯊꯤ ꯐꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯥꯛꯇ ꯂꯩꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯎꯠ ꯋꯥꯏꯅꯆꯤꯡꯕ ꯑꯐꯪ ꯑꯐꯪꯕ ꯄꯣꯠꯅ ꯃꯊꯤꯗꯣ ꯈꯨꯝꯖꯤꯜꯂꯝꯃꯤꯗꯣ ꯑꯁꯤꯗꯒꯤꯅꯦ ꯏꯁꯨꯊꯣꯏꯕꯤ ꯃꯌꯥꯝꯅ ꯍꯧꯗꯣꯡꯒꯤ ꯃꯊꯤ ꯎꯠ ꯋꯥꯏꯅ ꯈꯨꯝꯖꯤꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯎꯔꯧꯗꯁꯨ ꯍꯥꯏꯅꯔꯝꯃꯤꯕꯁꯦ ꯑꯣ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯧꯗꯣꯡꯁꯦ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯧꯗꯣꯡ ꯎꯕꯗ ꯐꯨꯏ ꯁꯥꯎꯅꯤꯡꯉꯦ ꯑꯩꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤꯅ ꯃꯆꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯑꯝꯃꯤ ꯊꯣꯏꯕꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕ ꯍꯥ ꯃꯁꯤꯒꯤ ꯆꯥꯔꯣꯏ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯑꯦꯗꯣ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯇꯥꯕꯁꯦ ꯇꯥꯕꯨꯡꯒ ꯈꯪꯕꯖꯥ ꯅꯠꯇꯦ ꯍꯣ ꯀꯩꯅꯣ ꯂꯥꯛꯑꯒꯦ ꯆꯥꯔꯣꯏ ꯃꯥꯟꯕꯤ ꯏꯃꯥ ꯁꯨꯅꯤꯡꯗꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯀꯔꯝ ꯉꯥꯡꯅꯒꯅꯤ ꯏꯆꯥꯗꯒꯤ ꯍꯧꯔꯒ ꯏꯃꯧ ꯏꯁꯨ ꯂꯣꯏꯅ ꯁꯣꯏꯔꯦ ꯋꯥꯉꯥꯡꯗꯒꯤ ꯁꯥꯖꯠꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯍꯟꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯜꯂꯛꯄꯒ ꯃꯁꯨ ꯊꯣꯏꯕꯤꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ ꯃꯕꯨ ꯃꯕꯣꯛꯅꯗꯤ ꯃꯁꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯏꯁꯨꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯄꯨ ꯍꯜꯂꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯉꯥꯃꯣꯛ ꯂꯩꯔꯦꯅꯦ ꯑꯩꯌꯥ ꯑꯩꯒꯤ ꯀꯩ ꯉꯥꯃꯣꯛ ꯂꯩꯔꯛꯏꯅꯣ ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯀꯕꯣꯛ ꯆꯤꯅꯤ ꯇꯣꯠꯄꯤꯗꯨꯅꯦ ꯁꯤꯗꯤ ꯍꯥꯎꯔꯅꯤ ꯏꯁꯨꯕꯨ ꯌꯥꯔꯕꯣ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯣ ꯄꯨꯄꯨ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯕꯣꯛ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯆꯥꯔꯨꯁꯤꯀꯣ ꯍꯣꯏ ꯆꯥꯁꯤ ꯄꯨꯄꯨꯅ ꯅꯣꯏ ꯑꯕꯣꯛ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯄꯤꯖꯗꯣꯏꯅꯤ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯑꯕꯣꯛꯀ ꯑꯩꯒ ꯏꯁꯨ ꯊꯣꯏꯕꯤꯒ ꯆꯠꯂꯒ ꯆꯥꯔꯨꯁꯤꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯑꯕꯣꯛ ꯆꯤꯡꯒꯟꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯤꯡꯒꯣꯟꯗ ꯂꯩꯕꯥꯛꯇ ꯍꯧꯕꯅꯦ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯕꯣꯛꯅꯅꯦ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯉꯁꯥꯏ ꯑꯗꯨꯁꯨ ꯃꯤꯅꯨꯒꯤ ꯋꯥꯔꯤ ꯃꯤꯅꯨꯒꯤ ꯀꯩ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯣꯏ ꯑꯕꯣꯛꯅꯗꯤ ꯍꯩꯕ꯭ꯔꯅꯦ ꯃꯥꯕꯣ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯃꯥꯅ ꯂꯤꯕꯗꯨꯕꯣ ꯑꯗꯨꯕꯨꯔꯣ ꯍꯧꯗꯣꯡꯒꯤ ꯃꯊꯤ ꯎꯠ ꯋꯥꯏꯅ ꯈꯨꯝꯖꯤꯟꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯕꯣꯛꯅ ꯂꯤꯕꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯩꯁꯨ ꯍꯩ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯕꯣꯛꯁꯦ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯅ ꯊꯥꯕ ꯇꯥꯔꯦ ꯍꯣ ꯉꯥꯟꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯍꯣ ꯇꯥꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯍꯤꯡꯒꯣꯜꯗꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯀꯔꯤꯅꯣ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯁꯥꯅꯒ ꯁꯥꯕꯅꯦ ꯃꯣꯏ ꯏꯕꯦ ꯍꯥꯏꯕꯤꯗꯣ ꯁꯦꯜ ꯄꯤꯔꯛꯑꯕꯣ ꯉꯁꯤꯗꯤ ꯈꯪꯗꯦꯗ ꯃꯃꯥ ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯤꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯂꯧꯈꯤꯕ ꯃꯣꯏꯅ ꯆꯥꯎꯔꯦ ꯉꯁꯤꯁꯨ ꯄꯤꯔꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯆꯥꯏꯊꯅꯕ ꯇꯧꯔꯒꯦ ꯏꯁꯤꯡꯗꯣ ꯊꯅꯝꯃꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡꯅꯤꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ ꯁꯤꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯌꯥꯗꯕ ꯋꯥꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ ꯉꯁꯤꯗꯣꯀꯣ ꯑꯩꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯒꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯆꯤꯟ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯣ ꯊꯣꯡꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗ ꯏꯃꯥ ꯐꯠꯇꯕꯤꯅ ꯆꯩꯔꯛꯏꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯍꯧꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯗ꯭ꯔꯤꯕ ꯏꯁꯨꯊꯣꯏꯕꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯉꯥꯃꯣꯛꯇꯣ ꯆꯥꯔꯨꯔꯣ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯏꯆꯥ ꯍꯥꯏꯔꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯍꯩ ꯃꯃꯥ ꯅꯪꯅ ꯅꯆꯥ ꯅꯃꯧ ꯋꯥꯔꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯄꯨꯟꯁꯤꯁꯦ ꯀꯔꯝ ꯇꯧꯏ ꯈꯪꯅꯅꯕ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯁꯤ ꯑꯩꯈꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯅ ꯍꯣꯠꯅꯕꯁꯤꯗ ꯃꯈꯣꯏ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯦ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯇꯧꯔꯦ ꯈꯪꯗꯦ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦ ꯅꯪꯅꯁꯨ ꯈꯔ ꯍꯩꯕ ꯅꯃꯧꯗ ꯈꯪꯉꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯅꯃꯧ ꯑꯁꯤꯅ ꯑꯩꯒꯤ ꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯂꯧꯗ꯭ꯔꯒꯅ ꯃꯈꯣꯏ ꯈꯛꯇꯅꯤ ꯀꯩꯅꯣ ꯋꯥꯖꯒꯗꯕ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯟꯖ ꯈꯛꯇꯅꯤ ꯃꯆꯥꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯪꯗ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ
ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯅꯤꯡꯗꯦ꯫ ꯁꯨꯅꯤꯡꯗꯕꯇ ꯅꯠꯇꯅ ꯃꯇꯟꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯗꯒꯤ ꯂꯦꯝꯕꯤꯅ ꯂꯧꯁꯤꯟꯗꯕ ꯎꯁꯤꯟꯗꯕ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯦ ꯃꯦꯝꯆꯥ, ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇ ꯄꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯅꯁꯥꯒꯗꯣ ꯇꯟꯊꯅ ꯎꯔꯤꯕꯗꯨꯅ? ꯑꯁ ꯈꯪꯗꯦꯗ ꯏꯆꯦ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩ꯫ ꯏꯅꯦꯝ ꯏꯀꯨꯅ ꯁꯦꯜ ꯄꯥꯏꯌꯦꯅ ꯀꯩꯗꯧꯅꯦ ꯁꯤꯀꯤ ꯑꯃꯠꯇ ꯄꯤꯅꯤꯡꯗꯦ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯅꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ, ꯁꯨ ꯅꯣꯝꯗꯅ ꯈꯔꯁꯨ ꯍꯣꯠꯅꯕ ꯌꯥꯏ ꯀꯩꯅꯣ ꯂꯦꯝꯕꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯍꯜ ꯑꯅꯤꯗꯨꯗꯒꯤ ꯅꯤꯗꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯦꯟꯁꯨ ꯍꯦꯟꯃꯜꯂꯦꯗ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ꯫ ꯌꯥꯝ ꯐꯩꯀꯣ ꯅꯣꯏꯒꯤ ꯅꯀꯨ ꯅꯅꯦꯝꯗꯣ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯃꯇꯦꯡ ꯑꯃ ꯅꯤꯐꯝ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯀꯨ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ꯫ ꯂꯦꯝꯕꯤ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯅꯦꯝ ꯏꯀꯨꯁꯦ ꯈꯔ ꯁꯤꯗꯒꯦ ꯇꯧꯔꯒ ꯃꯥꯅꯒ ꯀꯟꯈꯠꯂꯛꯇꯅꯒ ꯇꯧꯏꯅꯦ꯫ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯃꯧꯁꯦ꯫ ꯀꯩ ꯊꯣꯏꯅ ꯇꯧꯔꯁꯨ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯟꯅꯨꯕ ꯍꯟꯅꯨꯕꯤꯗꯒꯤ ꯁꯦꯜ ꯀꯌꯥꯝ ꯆꯥꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯅꯪꯕꯣ? ꯁꯦꯁꯦ, ꯅꯪꯒꯤ ꯀ꯭ꯋꯥ ꯍꯩꯗꯨ ꯁꯤꯗ ꯂꯩꯔꯁꯤ꯫ ꯍꯥ, ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯍꯧꯔꯨꯔꯦ꯫ ꯑꯗꯣ ꯏꯆꯦ ꯃꯦꯝꯆꯥ, ꯑꯩꯗꯣ ꯁꯦꯜ ꯌꯥꯎꯔꯝꯗ꯭ꯔꯦ, ꯃꯊꯪ ꯄꯨꯟꯅ ꯄꯤꯔꯒꯦ꯫ ꯂꯦꯝꯕꯤ, ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯂꯧꯈ꯭ꯔꯤꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ, ꯉꯁꯤ ꯈꯛꯇ ꯅꯠꯇꯦ꯫ ꯑꯩꯗꯤ ꯊꯧꯅꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤ꯫ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯎꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒ ꯉꯝꯃꯣꯏ ꯑꯩ꯫ ꯑꯁ ꯏꯆꯦ ꯁꯤꯃ ꯑꯩꯕꯨ ꯌꯥꯝ ꯁꯣꯏꯕꯗꯧꯅ꯫ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯣꯏ ꯂꯦꯝꯕꯤ ꯍꯥꯏꯕꯤꯁꯦ ꯇꯧꯁꯤꯟꯅꯕꯅ ꯀꯜꯂꯤꯕ, ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ꯫ ꯂꯧꯔꯝꯗꯥꯏꯗꯅ ꯇꯦꯊꯁꯟꯅꯗꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯍꯩꯈ꯭ꯔꯦ꯫ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥꯅ ꯃꯔꯣꯜ ꯑꯃ ꯇꯧꯅꯤꯡꯗ꯭ꯔꯤꯕ꯫ ꯃꯧꯅꯤꯅ ꯃꯧꯗꯥ ꯑꯃꯅꯤ꯫ ꯂꯦꯝꯕꯤ ꯀ꯭ꯋꯥꯗꯨꯃ ꯆꯥꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯋꯥꯔꯛꯇꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ ꯊꯥꯔꯣꯅ꯫ ꯂꯦꯝꯕꯤ ꯏꯕꯦꯝꯃ, ꯀ꯭ꯋꯥꯗꯣ ꯅꯇꯣꯝꯇ ꯈꯛꯇ ꯆꯥꯔꯒ ꯂꯥꯛꯏꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯍꯤꯡꯆꯥꯕꯤ, ꯀꯥꯎꯏꯍꯦ, ꯚꯥꯞꯀ ꯑꯣꯏꯗꯦ꯫ ꯁꯤ ꯐꯥꯎꯕ ꯏꯆꯦ ꯃꯦꯝꯆꯥꯗꯒꯤ ꯁꯣꯜꯂꯛꯏꯅꯦ꯫ ꯆꯥꯏꯕꯤꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯒꯨꯟ ꯈꯪꯉꯤ꯫ ꯂꯟꯁꯣꯠꯄꯤꯒꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ ꯑꯗꯨꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯅꯠꯇ꯭ꯔꯣ? ꯑꯁ ꯅꯣꯏꯁꯤꯗꯤꯕ꯫ ꯊꯥꯔꯣꯅ, ꯇꯟꯖꯩꯗ, ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦ꯫ ꯂꯦꯝꯕꯤ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ, ꯃꯋꯥꯅ ꯐꯩꯒ꯭ꯔꯥꯛ ꯐꯩꯅ ꯍꯣꯠꯅꯕꯅꯤꯅ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯅꯠꯇꯅ ꯂꯩꯕ ꯅꯠꯇꯦ꯫ ꯆꯥꯏꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦ꯫ ꯂꯦꯝꯕꯤ ꯍꯣꯏꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯥꯎ ꯌꯥꯜꯂꯦ ꯈꯟꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ꯫ ꯑꯩꯅꯒ ꯂꯦꯝꯕꯤ ꯅꯪ ꯑꯣꯏꯔꯝꯃꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯍꯦ꯫ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯔꯁꯤ꯫ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯈꯜꯂꯤꯁꯦ? ꯂꯥꯛꯑꯣ ꯑꯣꯟꯊꯣꯛꯅꯔꯁꯤ꯫ ꯆꯥꯏꯕꯤꯅ, ꯀꯩꯅꯣ ꯂꯦꯝꯕꯤ, ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯅꯪꯅ ꯑꯋꯥꯏ ꯇꯥꯅ ꯁꯥꯎꯕꯩ ꯇꯥꯏꯞꯇꯒ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯃꯦ? ꯅꯨꯡꯁꯤꯔꯛꯇꯕ ꯍꯦꯛ꯫ ꯊꯥꯔꯣꯅ, ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯨꯝ ꯄꯥꯜꯂ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯈꯟꯕ, ꯑꯗꯨꯒꯗꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅ ꯂꯩꯁꯥꯅꯤꯡꯉꯛꯑꯦꯗ꯫ ꯃꯣꯏꯒꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯁꯤꯗꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯦꯗꯣ ꯆꯨꯝꯂꯝꯃꯦ꯫ ꯏꯋꯥꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯦ, ꯋꯥꯔꯦ꯫ ꯆꯥꯏꯕꯤꯅ, ꯋꯥꯔꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯂꯦꯝꯕꯤ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯃꯨꯛꯁꯨ ꯆꯨꯝꯕ꯫ ꯑꯁ ꯋꯥꯔꯤꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯦ꯫ ꯍꯟꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯈꯨꯟꯗꯤꯟꯅꯔꯁꯤ꯫ ꯆꯥꯏꯕꯤꯅ, ꯍꯣꯏ, ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯐꯠꯇꯕ ꯈꯨꯟꯗꯤꯟꯅꯕꯗꯧꯅ꯫ ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯃꯧ ꯈꯔ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯗꯅ ꯇꯣꯝꯕꯅ, ꯃꯥꯟꯖ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ? ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯌꯨꯝ ꯄꯥꯟꯅꯤꯅ ꯄꯥꯜꯂꯕꯗꯤ ꯉꯝꯅꯕ ꯄꯥꯟꯕ ꯀꯩꯗꯧꯒꯦ? ꯍꯥ? ꯀꯩꯗꯧꯔꯒꯦ ꯄꯥꯕꯅ ꯉꯁꯤ ꯅꯆꯥꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯊꯟꯇꯅꯤ ꯍꯥꯏꯗꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂ ꯃꯥꯜꯂꯦ꯫ ꯌꯦꯡꯉꯨ, ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ
ꯑꯩꯈꯣꯏꯅ ꯅꯅꯤꯡ ꯊꯨꯡꯍꯟꯗꯕ ꯀꯔꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯦ ꯀꯔꯤꯅꯣ ꯇꯥꯟꯅꯗꯅ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯁꯤꯜꯂꯨ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯔꯛꯂꯤꯕ ꯏꯁꯨ ꯊꯣꯏꯕꯤꯒꯤꯁꯨ ꯈꯜꯂꯨ ꯑꯉꯥꯡ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯏꯄꯥꯒꯤ ꯃꯥꯟꯖꯥ ꯏꯄꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯂꯦꯝꯕꯤꯁꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯋꯥꯔꯧ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯅꯠꯇꯦ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯑꯩ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯇꯣꯈꯥꯏ ꯂꯩꯅꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ ꯌꯦꯡꯉꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯃꯅꯤ ꯃꯃꯧ ꯇꯥꯟꯅꯗꯨꯅ ꯇꯧꯕꯒꯤ ꯃꯍꯨꯠ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯅꯃꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔ ꯌꯦꯡꯉꯨ ꯄꯥꯕ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯅꯃꯧꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯥꯟꯖ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯦꯝꯕꯤꯕꯨ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯁꯤꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯌꯥꯗꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯉꯁꯥꯏꯈꯩ ꯀꯥꯏ ꯆꯠꯂꯨꯒꯦ ꯀꯩꯅꯣ ꯅꯨꯄꯥ ꯋꯥꯅꯒ ꯋꯥꯕꯅꯦ ꯏꯁꯧꯒ ꯇꯧꯔꯛꯏꯗꯨꯅ ꯀꯩꯒꯤꯅꯣ ꯏꯆꯦ ꯆꯥꯏꯕꯤꯒ ꯏꯆꯦ ꯊꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯅꯪꯕꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤꯀꯣ ꯍꯦꯟꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦꯅꯣ ꯂꯦꯝꯕꯤ ꯃꯥꯟꯖꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯀꯞꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯇꯥ ꯃꯥꯟꯖꯅ ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯔꯒꯦꯕ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯅ ꯏꯆꯦ ꯍꯣꯏꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯨꯕꯅꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯐꯔꯦ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯉꯁꯤꯗꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯖ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯦꯝꯂꯛꯑꯝꯃꯤ ꯌꯥꯔꯦꯁꯦ ꯂꯦꯝꯕꯤ ꯑꯩ ꯁꯣꯏꯈ꯭ꯔꯤꯕꯁꯦ ꯇꯣꯛꯑꯁꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤ ꯆꯪꯉꯛꯑꯝꯃꯤ ꯀꯩꯅꯣ ꯄꯥꯕ ꯏꯃꯥꯁꯦ ꯀꯞꯄꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯞꯄꯁꯤꯗꯤ ꯃꯄꯤꯒ ꯑꯝꯇ ꯇꯥꯗꯤꯌꯦ ꯌꯥꯝ ꯍꯩꯌꯦ ꯀꯩꯅꯣꯍꯦ ꯑꯉꯥꯡꯅꯤꯅ ꯃꯆꯤꯟꯗ ꯃꯆꯤꯟ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯀꯩꯅ ꯀꯩ ꯄꯣꯛꯏ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯏꯃꯥꯒꯨꯝꯕꯤ ꯑꯩ ꯄꯣꯛꯏꯁꯤꯅꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯐꯨꯒꯦꯗꯍꯦ ꯃꯁꯤ ꯃꯆꯤꯟꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯝꯕꯁꯤꯕꯨ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯁ ꯂꯦꯝꯕꯤ ꯑꯉꯥꯡꯒ ꯃꯥꯟꯅꯒꯅꯨ ꯀꯩꯗꯧꯔꯒꯦ ꯈꯪꯅꯤ ꯅꯇꯩ ꯅꯅꯥꯎꯅꯤ ꯍꯥꯏꯗꯣꯛꯀꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯄꯨꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯐꯨꯗꯧꯔꯦ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯂꯤꯟ ꯑꯃꯣꯝꯁꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯞꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯄꯥꯕꯅ ꯇꯣꯛꯑꯣꯅ ꯊꯦꯝꯂꯝꯃꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤꯒꯤ ꯑꯣꯜꯂꯛꯈꯤꯁꯦ ꯃꯁꯦ ꯊꯣꯏꯕꯤ ꯁꯣꯔꯒꯗꯣ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯩꯍꯥ ꯑꯕꯣ ꯑꯩ ꯁꯤꯒꯦ ꯇꯧꯏ ꯑꯩꯅꯅꯦ ꯆꯤꯟ ꯈꯨꯝꯕꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯒꯦ ꯇꯧꯔꯤꯕ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯄꯨꯅ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯏꯁꯨꯗꯗꯤ ꯀꯅꯥꯅ ꯐꯨꯒꯦ ꯇꯧꯔꯤꯕ ꯍꯣꯟꯅ ꯃꯧ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯞꯄꯗ ꯃꯄꯤ ꯇꯥꯗꯦꯅ ꯍꯥꯏꯕꯒꯤ ꯁꯥꯎꯔꯛꯏꯕ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯕꯅꯅꯦ ꯊꯦꯝꯃꯒ ꯂꯩꯍꯧꯋꯦ ꯌꯥꯝ ꯄꯛꯇꯦ ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯈꯣই ꯃꯥꯗꯤ ꯅꯥꯁꯨ ꯅꯥꯗꯅ ꯑꯗꯨꯝ ꯅꯥꯏ ꯍꯥꯏꯃꯟꯗꯅ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯅꯥꯗꯣꯏꯅꯤ ꯃꯥ ꯂꯥꯏꯅ ꯋꯥꯔꯛꯇꯣꯏꯅꯤ ꯃꯥ ꯄꯨꯄꯨ ꯏꯁꯣꯔꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯀꯣ ꯑꯣꯏꯗꯕ ꯉꯥꯡꯂꯗꯤ ꯆꯨꯔꯨꯝꯉꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤꯉꯣ ꯆꯨꯝꯃꯤ ꯏꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯁꯥꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯆꯥꯝꯃ ꯉꯥꯡꯉꯤ ꯍꯥꯏꯅꯔꯤꯕꯅꯤ ꯏꯁꯨ ꯊꯣꯏꯕꯤ ꯅꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗꯣ ꯀꯧꯔꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯔꯨꯔꯁꯨ ꯑꯁ ꯇꯜꯂꯤꯌꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯀꯠꯇꯅꯅꯤꯗ ꯀꯧꯕ ꯇꯜꯂꯤ ꯑꯩ ꯏꯁꯨ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯁꯨꯠꯅꯤꯡꯗꯦ ꯃꯣꯏ ꯑꯩꯈꯣꯏ ꯑꯕꯣ ꯑꯁꯣꯟꯕꯤꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯁꯣꯠꯂꯒ ꯆꯥꯕꯅꯤꯉꯣ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯌꯥꯔꯦꯃꯤ ꯉꯥꯡꯗꯅ ꯂꯩꯔꯅꯣꯃꯤ ꯀꯧꯔꯨꯔꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯆꯥꯛ ꯇꯣꯛꯑꯒ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯅꯤ ꯅꯪꯕꯨ ꯋꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯣ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯕ ꯍꯣꯏ ꯀꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯏꯄꯥꯁꯨ ꯅꯤꯡꯗꯕꯣ ꯑꯕꯣꯛꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯍꯣꯏ ꯂꯦꯡꯊꯣꯔꯛꯑꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯈꯣꯟꯗꯥꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ ꯃꯁꯤ ꯍꯟꯅꯨꯕ ꯍꯟꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯃꯟꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯤ ꯌꯦꯡꯉꯨ ꯅꯆꯥꯁꯤꯅ ꯉꯥꯡꯊꯣꯔꯛꯏꯁꯤ ꯌꯦꯡꯉꯣꯕ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯥꯛꯁꯤ ꯆꯥꯔꯨꯔꯁꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯧꯕꯅꯤꯀꯣ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯆꯩ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ
ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯁꯦ ꯃꯤꯌꯥꯝꯅꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯃꯣꯔꯥꯗ ꯐꯝꯕ ꯍꯥꯏꯅꯔꯕꯅꯤꯀꯣ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯑꯣꯡꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯥꯟꯖ ꯃꯥꯁꯨ ꯁꯣꯅꯤꯅꯣꯝꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯍꯧꯔꯛꯂꯤꯕ ꯃꯆꯥꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯀꯔꯤꯁꯨ ꯎꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯐꯩꯒꯥꯛ ꯐꯩꯅ ꯃꯆꯥ ꯃꯃꯧ ꯃꯁꯨꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯈꯪꯍꯟꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯅ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯨꯄꯤ ꯍꯣ ꯀꯩꯗꯧꯕꯤꯔꯒꯦ ꯇꯥꯖꯔꯤꯌꯦ ꯅꯅꯥꯏ ꯑꯩ ꯅꯆꯥ ꯅꯃꯧꯁꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯃꯃꯥ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯐꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ ꯁꯤꯟꯐꯝ ꯑꯃ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ ꯂꯩꯍꯧꯔꯤꯕ ꯂꯟꯊꯨꯝꯁꯤꯗꯤ ꯃꯈꯣꯏꯅ ꯀꯥꯏꯔ ꯆꯥꯕꯗ ꯂꯣꯏꯈꯤꯅꯤ ꯂꯣꯏꯈ꯭ꯔꯒꯅ ꯃꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯃꯁꯤꯗ ꯈꯟꯕꯗ ꯑꯩ ꯂꯥꯏꯃꯟ ꯑꯣꯏꯔꯤꯅꯦ ꯃꯃꯥ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯅꯃꯧꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯜꯂꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯒꯤ ꯐꯅꯕꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯊꯥꯡ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯈꯜꯂꯤ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯃꯇꯝꯁꯦ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯃꯃꯥ ꯅꯉꯣꯟꯗ ꯁꯤ ꯊꯣꯛꯀꯅꯤꯅ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯑꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯃꯧꯅꯤ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯅꯥꯎ ꯆꯥꯎꯍꯟꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯊꯛ ꯀꯥꯔꯒ ꯅꯦꯜꯂꯛꯂꯕ ꯅꯠꯇ꯭ꯔꯥ ꯅꯃꯧꯗ ꯅꯠꯇ ꯅꯆꯥ ꯑꯁꯤꯁꯨ ꯁꯨꯝꯈ꯭ꯔꯦꯗꯅ ꯀꯩꯅꯣ ꯄꯨꯄꯨ ꯁꯨꯝꯈ꯭ꯔꯤꯗꯨꯅ ꯑꯕꯣ ꯑꯩ ꯏꯔꯨꯖꯕꯤꯌꯣ ꯏꯇꯣꯝꯇ ꯂꯨꯕ ꯍꯩꯔꯁꯨ ꯐꯗꯤꯗꯤ ꯁꯨꯝꯕ ꯍꯩꯇꯦ ꯁꯦ ꯂꯥꯛꯑꯣꯕ ꯍꯩꯃꯥ ꯉꯥꯏꯈꯣ ꯃꯤꯁꯨ ꯊꯣꯏꯕꯤ ꯅꯪꯕꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯝꯆꯥ ꯂꯥꯛꯑꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯍꯣꯏ ꯂꯩꯈꯤꯌꯦ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ ꯃꯥꯒꯤ ꯃꯁꯥ ꯉꯝꯗꯕꯤꯗꯣ ꯑꯗꯨꯝ ꯍꯧꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯩꯁꯦ ꯁꯨꯝꯗꯧꯕ ꯍꯩꯃꯥ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯃꯦꯝꯆꯥ ꯁꯦꯜ ꯈꯔ ꯂꯦꯝꯕꯤꯗ ꯂꯩꯈꯤꯕ ꯄꯣꯠ ꯂꯧꯕꯒꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯏꯅꯦ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯔꯝꯃ ꯁꯨꯡꯄꯤ ꯄꯤꯔꯛꯇ꯭ꯔꯕ ꯑꯗꯨꯒ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇ꯭ꯔꯕ ꯁꯦꯜꯕꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯏꯅꯦ ꯑꯩ ꯂꯦꯝꯕꯤꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯩ ꯂꯦꯝꯕꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯏ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯅꯄꯥꯕꯨꯡꯁꯨ ꯂꯩꯍꯧꯏ ꯁꯠ ꯍꯧꯒꯠꯂꯨ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯁ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣꯃꯣ ꯇꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁ ꯀꯅꯥꯅꯣ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯌꯥꯍꯧ ꯉꯟꯕ ꯁꯦꯟꯗ꯭ꯔꯥꯡꯗꯧꯅ ꯂꯥꯛꯏꯗꯨꯕꯨ ꯀꯅꯥꯅꯣꯕ ꯍꯩ ꯇꯥꯅꯤꯡꯗꯦ ꯁꯠ ꯍꯧꯒꯠꯂꯨ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯂꯦꯝꯕꯤ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯑꯌꯨꯛꯁꯤꯗꯕ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ ꯏꯆꯦ ꯃꯦꯝꯆꯥ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯂꯦꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯒꯦ ꯍꯥꯏꯔꯝꯃꯒ ꯀꯩꯗꯧꯔꯦ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯅꯆꯦꯁꯦ ꯑꯅꯥꯕꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯌꯥꯔꯗꯤ ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗ ꯄꯤꯔꯛꯀꯦꯔꯥ ꯀꯩꯅꯣꯗ ꯏꯆꯦ ꯑꯌꯨꯛꯁꯤꯗ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯅꯗ꯭ꯔꯤꯀꯥꯟꯁꯤꯗ ꯁꯦꯜ ꯍꯦꯛꯇ ꯊꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯂꯦꯝꯕꯤ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯔꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯩꯇꯦꯗꯅ ꯇꯧꯕꯅꯤ ꯏꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯅꯥꯁꯤꯜꯂꯛꯄ ꯁꯦꯜꯁꯨ ꯂꯩꯇꯕꯁꯤꯗ ꯇꯧꯕꯅꯤ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛꯇ ꯆꯪꯉꯛꯑꯗꯅ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯍꯥꯠꯂꯅꯤ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯦꯝꯕꯤ ꯅꯪ ꯅꯆꯦꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯆꯦꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯇꯧꯕꯅꯤ ꯍꯣ ꯑꯩꯗꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯃꯠꯂꯅꯤ ꯍꯩ ꯂꯦꯝꯕꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯥꯛꯂꯤꯕꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤ ꯈꯪꯂꯕ ꯃꯤꯒꯤ ꯄꯣꯠꯇꯨ ꯁꯣꯠꯂꯨꯔꯕꯗꯤ ꯁꯤꯡꯐꯝ ꯊꯣꯛꯄ ꯁꯦꯜꯗꯣ ꯁꯤꯡꯒꯗꯕꯅꯤ ꯁꯣꯠꯂꯨꯔꯒ ꯅꯪꯅ ꯍꯧꯖꯤꯛꯅ ꯃꯄꯨ ꯁꯥꯔꯤꯕ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯅꯆꯦ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯔꯧꯕ ꯃꯤꯅ ꯆꯥꯎꯅꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯪꯈꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯔꯟꯗꯤ ꯂꯩꯇꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯦꯝꯆꯥ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯃꯧ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯂꯅꯤ ꯍꯥꯏꯕ ꯏꯅꯦꯅ ꯈꯪꯏ ꯑꯗꯨꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯣꯛꯎꯀꯣ ꯁꯦ ꯏꯅꯦ ꯄꯤꯔꯒꯦ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤꯅ ꯃꯃꯧꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯁꯥꯎꯗꯅꯕ ꯃꯦꯝꯆꯥꯕꯨ ꯊꯦꯝꯗꯨꯅ ꯑꯇꯣꯟꯕ ꯁꯦꯜꯁꯨ ꯉꯥꯟꯕꯤꯅ ꯁꯤꯡꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯃꯃꯧꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯉꯥꯟꯅ ꯆꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯑꯒ ꯆꯥꯔꯝꯕ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯤ ꯂꯦꯝꯕꯤ
ꯇꯞꯅ ꯇꯞꯅ ꯑꯋꯥꯠꯄ ꯈꯪꯂꯛꯂꯦ ꯄꯨꯛꯅ ꯂꯥꯝꯂꯕꯗ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅꯔꯒ ꯀꯔꯝꯅ ꯄꯨꯛ ꯊꯟꯒꯅꯤ ꯅꯣꯡꯃ ꯀꯥꯡꯗ ꯈꯠꯅ ꯆꯩꯅ ꯍꯧꯔꯛꯂꯦ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯄꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ ꯅꯪ ꯈꯛ ꯂꯥꯝꯕ ꯅꯠꯇꯦ ꯅꯨꯄꯤ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯆꯥꯛ ꯂꯥꯝꯃꯒ ꯁꯦꯜ ꯊꯣꯡꯅꯕ ꯊꯕꯛ ꯆꯠꯄꯤꯔꯣ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯀꯨꯠꯄꯗ ꯂꯩꯇꯣꯟꯕ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯂꯦꯝꯕꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯁꯨꯝꯗꯧꯔꯁꯤ ꯏꯅꯦꯝ ꯏꯀꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯦꯜꯁꯤꯀꯤ ꯑꯃꯐꯥꯎ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯍꯌꯦꯡꯋꯥꯏ ꯏꯀꯨ ꯏꯅꯦꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯈꯔ ꯌꯣꯜꯂꯁꯤ ꯑꯄꯥꯝꯕ ꯃꯤꯗꯨꯗꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯏꯕꯥꯅꯤ ꯁꯤꯖꯤꯟꯅꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦꯗꯅ ꯃꯥꯟꯖ ꯃꯥꯁ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯕꯗꯤ ꯆꯨꯝꯂꯕꯅꯤ ꯐꯔꯕꯅꯤ ꯁꯥꯗꯨꯅ ꯌꯥꯔꯝꯃꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯗꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯅ ꯇꯧꯗꯨꯅ ꯃꯄꯥꯝꯂꯣꯝꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯑꯍꯜ ꯑꯃꯗꯒꯤ ꯍꯤꯡꯒꯣꯜꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯝꯃꯤ ꯃꯃꯥ ꯅꯆꯥ ꯅꯃꯧꯁꯤꯕꯨ ꯀꯔꯝ ꯄꯥꯜꯂꯤꯕꯖꯥꯠꯅꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯎꯗꯦ ꯑꯍꯥꯎ ꯑꯍꯥꯎꯕꯅ ꯆꯥꯔꯤꯕ ꯈꯪꯗꯦꯗ ꯃꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯌꯦꯡꯂꯁꯤ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯥꯟꯖ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯉꯝꯖꯜꯂꯛꯆꯗ꯭ꯔꯦꯗ ꯅꯥꯅꯤꯡꯈ꯭ꯔꯕꯣꯏꯔꯦꯗ ꯁꯤꯕꯨ ꯑꯩꯅ ꯅꯥꯒꯦ ꯍꯥꯏꯗꯅ ꯅꯥꯔꯤꯕ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯍꯣ ꯐꯪꯗ꯭ꯔꯕ ꯈꯪꯉꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯕꯗ ꯑꯗꯨꯝꯅ ꯁꯥꯡꯊꯅ ꯉꯥꯡꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯅꯈꯣꯏꯒꯤ ꯅꯃꯥꯅꯄꯥ ꯑꯁꯤꯅ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯊꯛꯏ ꯍꯥꯏꯅ ꯍꯪꯕꯤꯔꯒꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯐꯠꯇꯕꯤ ꯄꯥꯕꯁꯤ ꯅꯥꯔꯤꯕꯅꯦ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯖꯟꯕꯤꯒꯅꯣ ꯈꯪꯉꯕ ꯃꯋꯥ ꯅꯥꯔꯒ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯏꯃꯥ ꯐꯠꯇꯕꯤ ꯏꯃꯥꯅ ꯅꯥꯁꯤꯟꯅꯕꯗꯤ ꯄꯥꯕꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯑꯉꯥꯡꯅꯦꯅ ꯃꯆꯤꯟ ꯏꯌꯥꯎꯗ ꯌꯥꯎꯔꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯍꯜ ꯏꯁꯥ ꯁꯥꯗꯅ ꯏꯃꯥ ꯐꯠꯇꯕꯤ ꯅꯪꯅ ꯐꯠꯇꯗꯅ ꯏꯕꯣ ꯏꯄꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯍꯟꯗ꯭ꯔꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯞꯅ ꯇꯞꯅ ꯂꯦꯝꯕꯤꯅ ꯇꯧꯕ ꯄꯨꯝꯕ ꯃꯅꯦ ꯃꯀꯨ ꯈꯪꯉꯛꯑꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯦꯝꯕꯤ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯁꯨ ꯊꯧꯕ ꯂꯥꯛꯄꯁꯨ ꯌꯥꯎꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯍꯣ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯣ ꯀꯅꯥꯅꯣ ꯑꯦ ꯏꯅꯦ ꯅꯪ ꯑꯣꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯂꯦꯝꯕꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯄꯤꯔꯛꯑꯒꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯦꯝꯕꯤ ꯅꯪꯅ ꯁꯤꯡꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯊꯥꯔꯛꯏꯕꯁꯦ ꯐꯔꯦ ꯐꯔꯦ ꯍꯟꯗꯛ ꯊꯥꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯊꯪ ꯊꯥꯗꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯈꯨꯟꯗꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯈꯨꯔꯥ ꯇꯣꯝꯆꯧ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯑꯦ ꯈꯨꯔꯥ ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯕꯣ ꯑꯩꯅꯗꯤ ꯃꯇꯝ ꯈꯔ ꯂꯥꯛꯄꯤꯈꯤꯅꯨ ꯍꯥꯏꯔꯒ ꯏꯕꯦꯝꯃ ꯑꯩꯒꯤꯁꯨ ꯁꯦꯜꯅ ꯂꯩꯕ ꯏꯄꯣꯠ ꯑꯣꯏꯗꯧꯔꯤꯕꯅꯤꯅ ꯌꯦꯡꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯊꯥꯔꯤꯕ ꯃꯇꯝꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯗꯣꯛꯃꯜꯂꯦ ꯀꯝꯗꯧꯁꯦꯕ ꯈꯨꯔꯥ ꯉꯥꯏꯕꯒꯤ ꯉꯥꯏꯕꯤꯕ ꯃꯇꯝ ꯈꯖꯤꯛꯇꯒ ꯉꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕ ꯃꯤ ꯄꯨꯝꯕ ꯊꯦꯝꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯇꯞꯅ ꯇꯞꯅ ꯂꯦꯝꯕꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯇꯣꯝꯕ ꯑꯃꯗꯤ ꯉꯥꯟꯕꯤꯁꯨ ꯇꯥꯔꯝꯃꯤ ꯃꯃꯧꯅ ꯇꯧꯔꯝꯃꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯅꯦ ꯃꯀꯨ ꯑꯅꯤꯗꯤ ꯊꯕꯥꯛ ꯈꯨꯗꯨꯝ ꯁꯨꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯟꯖ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯗꯕ ꯃꯥꯟꯖ ꯉꯁꯤꯗꯤ ꯁꯥꯎꯔꯪꯅꯅ ꯋꯥ ꯉꯥꯡꯂꯩ ꯅꯨꯄꯤ ꯅꯪꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯄꯪꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯗꯕ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯈꯜ ꯇꯥꯗꯕꯤ ꯅꯪꯅ ꯑꯩꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯂꯩꯕꯗ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯟꯗ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯃꯩꯋꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
Matam aduda aina ima ipagi wa yaduna amadi nangbu wakhal tana warak wateng tawramlabadi ngasi aikoina mimangda chokpa ikaiba nang libase nanglam loiko phare hojikti hokre ngasi haiba namit asidagi wakhal tana yumgi mau amo oina leiba ngamgani hairabadi nang leyo nadrabadi mafam asi thadokduna nangna chaningba mafamda chakhibada ai athingba amata leite masibadi nang khama mama nangba tabrane Nazana haikriba singdubu tahaubrani nangba tahau ngasi izana tariba wakhal ase nahana taramba thoklabadi ngasi thokliba thodokse thoklamoiko tanja asida manja amadi lembi tholaktuna ima baba naza matam khara wakhal lamung ngarure naza ima pabagi mafamda haingai leitana lankre naza bo ima pabana punsigi lambida mangal oiduna nachabu amukta lamjingbiyo matam amada ima pabana lamjingba maikaida khong thanghodabana ngasidi nacha punsi lambi asida lamaknare ima baba namo ima amadi pabagi mafamda yamna lankre namo bu apang pini khanbiduna amukta ngakpiyo napi ama oibagi napigi magun machet amata yauda yumbal punsida mai thirabine aidi napi laktagi napigi magun machet amata chindabi yum asibu manghan takhanbi yumgi mauni aidi namo bu ima amadi pabana pining bachairagado bibiro isana yana lawjarake phare ngasi isa imongna wakhal tarap matam kuina wakhal tarapa ngaibada namaga aiga kayadi wakre ipagi manja yum ama ingna chikna pange hairabadi nupa nangna nupa thokna leiba mathau thai nupina haiba makai asumbani khanbaduna punsida mai thibagi masak oiba yabasu yaudaba nate nupigi wasu lawgadabani lawganu haiba nate adubu hairakliba wado afabani phattabani haina thidokpu mathau taiko ima oibema matam leiba khudingda aina nangonda hairiba singdo nangbu nungsidabagi natiye phahaningduna haibani imaunadi nama aibu lana lawe yengoi ngasi haibu namit asidagi imung ase nungai yaifa marang kaina leinaba hotnagadabani yum amagi yumburembi ama oinaba hotnagadabani yumbal punsi ase asuki matik kupi hainaribani turel lengoidagi hena kupi haidana hainaramlibado kauganu koibema asomna namit asidagi imung manung yasinaduna harau harau leirami masta mamau anina lawsiluba selsu makuna loina singdoami manza masu thabak chilhau thidana kanna hotnarami aduga lembi masu maku manem amadi mapurebagi seba matom lomna tawrami matamgi khongset matung inna thoibi su mangau thina leisa pungkak phakirami asumna imung asi wata pada nungai yai phana pan kirami punsigi khongsati makhal mathelni thangjeluba khongthang aduna noroki kom oiramlaba phatte haina khanglakpa mikup aduda lambi amadubu na thaiduna achumba afabagi lambida chatnanaba isa isana hotnasi amuktang pokpa miyoi mapokni amata oina miyam punna harau harau nungsi sanana hingminasi